ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯄꯥꯃꯆꯥ ꯑꯅꯤ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯜ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕꯅꯤ꯫ I20 Asta MN01 AS3001 ꯀꯥꯔ ꯑꯃꯒ DX ꯗꯥꯏꯑꯣꯕꯥꯏꯠ MN06SD 9928 ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯃꯆꯥ ꯑꯁꯤꯒ ꯊꯦꯡꯖꯤꯟꯅꯕꯗ ꯗꯥꯏꯑꯣꯕꯥꯏꯠꯇ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯄꯥꯃꯆꯥ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯁꯥꯂꯨꯡꯐꯝ ꯀꯥꯡꯊꯣꯛꯆꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯐꯨꯔꯤꯠ ꯆꯥꯕꯝ ꯁꯅꯥꯍꯜ ꯁꯤꯡ ꯆꯍꯤ 38 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ PH ꯗꯨꯔꯥ ꯁꯤꯡ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ PH ꯔꯨꯄꯤꯁ ꯁꯤꯡ ꯆꯍꯤ 3ꯅꯤ ꯍꯥꯏꯔꯤ꯫ PH ꯁꯅꯥꯍꯜ ꯁꯤꯡꯍꯥꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯃꯛꯇꯗ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ PH ꯔꯨꯄꯤꯁ ꯁꯤꯡꯍꯥꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯂꯩꯀꯠꯅꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯝꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁꯀꯤ OC N ꯁꯨꯔꯦꯁꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯦꯟ ꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫